Arambai News Guwahati da Maitilongi Pau Tabiriba Singbu Ihan Handumakta Chingangbam Sujitrani na Kurumjari Huzinga Sigi Samlapa Mariba Pau Sing Lobirase Assam ki CM Himanta Biswa Sarma versus Delhi ki Deputy CM Manish Sisodia Anigi Marakta Lan Kankalakle Nakalamaromda Manish Sisodia gi Awaba Matang Hengalakpagi Pibamda Assam ki CM Himanta Biswa Sarma na file taukiba defamation case Kamarilena Deputy CM Sisodia Lakliba September Kunmapanda Court Karaknaba Kamrup ki CJM Court na saman thakre English ingani kungi pandemic ki matamda PPE kit supply tobagi contract ta saja thumja chathaki haina CM Himanta gi matakta maral sikhibagi damak defamation case ase pankibane Assam lengak na matamaduda health minister oiramba Himanta gi loinabi gi farm amadi machanupa gi business partner da market rate tagi yamnamak wangna PPE kit supply tonunabagi contract pikhi haina sisodiana maral sirakibane Panbayabadi Himanta Biswa Sarmagi Loinabi Riniki Bhuyanaso Lupa Crore Chamagi defamation suit ama Siso Diagi Matakta Panki. Jera Sida ngasi CM Himanta Biswa Sarmana case asigi matangda wafam amata phongdo u haiba yarakide. Adubo ain gyoba thorang matomta chathajarakani haina paumisingda pakhum piramki. Assam lengangna thingzinggadaba school kuntra marigi list thadorakre masigi manungda Guwahati gi school tarani thoi yauri hariba school singase mamangi metric parikya da pass tobagi chang chada 0 oikiba school ngaktane school habisi oza amadi mahiroi animak mathau tai mahiroi leitraga oza khaktana school oibe yade haina CM na haiki Imalol da Larik Tamba Amadi National Education Policy Matangda CM ga Yamnamak Naksinaba Miyoi Hainariba Minister Jen Tamalabaruana ABVP gi matakta criticize Taukibagi Watok Asumasum Chautorakle. Pung Kunmarigi Manungda Jen Tamalana ABVP gi Mapamda Lale Haizagadabani Hairakle. ABVP gi Maramda Minister gi Gyan Amatalaite National Education Policy Chatna Handaba Yade Hairakle. Fibam asidani Jentamal Baruana Paumising na hangba wahangi paukum amata piramdana Mumbai da paishinkhriba asi ABVP ga marilainaba oiramgani haina kanna ngangarakle Guwahati High Court na phaduna thamliba NDFB gi Chief Ranjan Daimari thadokpagi matangda final hearing chathaba hokre NDFB gi chief asi yamna thunamak thadoklaba yai haina kanna thajanare Guwahati da ngasidagi gari thobda yamnamak cheksiningai oirakle smart city project ki makhada ngasi CM Himanta Biswa Sarmana Guwahati gi oina digital traffic signal system hangdokre traffic rule thugaiba niyam chumna gari thodaba helmet uptaba fawba fagatlagani amade madugi warrant internet ki kuthangda tharakani hairi gari thobasing masana khangzadana natraga khanglamloi haina Thawoina gari lana thorubadagi fine thiba taragane Asamda jihadi gi thong kangkhalakpagi matangda palladuna mapan state singdagi madrasada oza oiba lakpa amadi masjid singda imam oiba lakpa singi ming register tawragane Muslim singna makhogi ming khudakta police ta khangalaklabadi police ki hena khudong chaningai ni Muslim yamna mateng pangbiu hairakre Asumna jihadi gi selna run tawba madrasa amadi masjid ki listu thoklagani hairi Jeraga sida khud chalaba jihadi singi chinkhumdagi ising lambi da laklaga jihadi singna Assamda sariba lalong mayamgi wari tabada Assam police punga krai Engineer medical pass tawba khudingmak lenga ki thabak phangani haiba leite TET pass tawba khudingmak lenga ki oza oigani haibagi wafam su leite TET asidi qualifying exam amani TET pass tawre haiduna leithokpa yade handak khalhodabada amukasu TET thaduna oza oinanaba honagadabani maramduna thabak pide haiduna TET pass tawbasingna irang hobasi lali haina state asigi education minister Dr. Ranos Peguna ngasi paumisingda phongdorakhi
Imphal Jiribam amadi Imphal Dimapur National Highway ani asida yamnamak toina landslide thoklibasi thingnanaba geotextile gi khanghairaba team amamam thambagi tangai fadaba leire haina Manipur gi CM N Biren ngasi classic grande da pangthokiba technical textile conference hogdokpagi thoramda phongdokhi Imphal East ki Kongpal da pangthokpa thoramada Union Minister Dr. R.K. Ranjanna lau upathap hongdoktuna double income oirakliba si thagat ningai ni haribasi semjin sajin ba wafamni maramdi Manipuri lawmi singi phibamda karisu ahongba leitri double income gi theory asi lenga ki khujil thorangna oigadori bra natraga lawmi masa masana lenga ki mateng amata yauduna lawmi adugi hotna jamanna oigadori bra wahang kya lakli Kai kriba dam canal function amata tawtre sel di loishin kre lomi di makut padat kre capitalism napnamak oihalakli masi hana semdokhisi haina M Joy Kumar Luang assistant secretary MSC CPI na thadorok pachirol amana phongdorakli Manipur ki nungaiba pawamoina nauna sariba Churachandpur Medical College ki oina MBBS si chamagi letter of permission phangle haina Manipur ki CM N Birenna phongdorakre ayaba si hek phangbaga loidana admission ki thorangsu tauba hauragani asumna Prime Minister Narendra Modi na Manipur miyambu kayamu yamna nungsibage habadu utlakli haina su CM na makha takhi Atsumna ADC bill Inglisingani kunmathogi matangda HAC chairman nangang kiba wangang adugi mathakta yamna makkanna pendaba phongdokre chairman gi wangang aduna atsum amasung travel miyamna Manipur Assembly da bill puthoknabagi wakat thangal aduna changsiliba khongjang aduda miyambu lana uhalle hainasu atsumna makha takhi Kanglaipak Students Association Nagasi Jiribam the Labor School sing amadi education gamari lenaba department sing yengsinpa haukre karigumba staff sing na masagi mathau masak khangna tawramdaba taragadi KSA na tumina yengduna leithokloi amadi makoigi mathakta lokhatpham tokpa matik chaba action lokhatkani haina K Samarjit Singh General Secretary KSA Jiribam na paumisingda khangalakre Mizoram da haukiba August anigi numidang da Talwang Turel da car tasinduna accident thokpa numittagi thiba phangdana lerakiba L Chengkwal chahi 38 gi hakchang ngrang thokaba numit phangkhre maki machanupa chahi 10 gi hakchang di isingda tawduna leramba haukiba August 8 tana thengnakrabani panbayai car aduda miyoi mari tongkhibani miyoi ani di numit adugi numidang adumaktada kanduna hospital da laikanakibani Baba Ramdev ki yamna kai ningai amoina Supreme Court na ngasi yoga guru asina allopathy gumba modern medicine system gi matakta criticize tobugi damak akanba warning pirakre Baba Ramdev na allopathy doctor singi matakta maral siri basi kari maram gi damak tono mahakna yoga bu popularize tawki madu yamna mak phai adubo mahakna atai system budi criticize tawpham thokte mahakna tawri baduna punamak anaba kudimak phabangamgani habagi kari karamba guarantee leibage hainasu Supreme Court ki Chief Justice NV Ramana IMA na file torkiba case amagi hearing da haikre BJP na party asigi Telangana MLAT Raja Singh suspend tawkre Prophet Muhammad ki mayokta comment tawrubadagi akanba irang haurakhi mahakpu kari maramgi damak party dagi expel tawroidori bano habagi gi numit 10 gi manungda maram piraknaba so cause notice ama BJP na pikre Prophet Muhammad ki wahogdagi unkhatnaba lepalaitre MNS Chief Raj Thakre na suspend tawkraba BJP gi spokesperson Nupur Sharma bu sogolakli Prophet ki mathakta ngang ki wangang adugi damak Nupur Sharma bu apology tongnanaba mipum khudimakna dabi tawjarabasu mahakna di Nupur bu sogatli hairakre Nupur Sharma na haikibadu Dr. Zakir Naik na mamangda haikibasing dungaktani hanasu mahakna claim tawrakli Zakir Naik tadi apologize tongnanaba kanamatana haikide hanasu Raj Thakre na makataki Congress President ki mikhal naksalakpaga loinana Rajasthan ki CM Ashok Gehlot na Rahul Gandhi bu top party post asi lawshinaba amukasu hairakre
Panba yai ing lising ani tara mapan gi general election da mathang anirak suboina Congress party na phibam thina mai thirak padagi Rahul Gandhi Congress president ki phamdagi masana resign tawzakhibani. West Bengal gi CM Mamta Banerjee na state asigi government employee singi oina September 13 dagina October 10 fauba habadi numit 13 gi sutti habadi puja gi sutti lauthokibaga loinana puja committee singda lupa lising yankhai dagina humpu fauba piragani lauthokre. Durga Puja festival asida intangible cultural heritage pibi bagi damag UNESCO gi mafamda thagatpa phongdokkiba Galoinana, Lagriba September Amada Maki Langakna, really a Chatkani Hanasu, Mamta Banerjee Haiki. Gumsi Chahigi Pujasi October Ama, Mahastami Degi October Manga, Bija Dashmi Fauba celebrate Togani. Lagriba October Nipanda, Kolkata da Durga Puja Carnival Pangthukini, COVID pandemic Namara Moidana, Hokiba Chahi Aniasi Durga Puja Carnival Pangthuktana Lakibani. BJP Luchingbi Amadi actress Sonali Phogat Ranging Thokaba Numiki Numidang heart attack number Moiduna Guwahati Lake Drake Mahak Masagi Chahi Nipuni Thoi Kaktamak Ningsing Bayai Mahakima Puroiba Sanjay Phogatsu English ni Tarataruki December Thada Yamnamag Angak Pipumda Masagi farmhouse da Masagi Chahi Nipuni Thoi Subada Lake Tapani Makugi Machanupi Jasodara Phogat Lehori. Aroibada ngasigi tentak pamaroiba pau khara. Assam gi Nagaon district ki manung chana Kolia borda pickup truck amadagi san humbudra manga rescue tawkibaga loinana miyoi ani phakatkhre. Assam gi minister Piyush Hazarika na ngasigam khaigi chet nabaloishinabagi paringda Arunachal minister Mama Natunga Sonitpur da pangthokiba ahanba regional committee meeting da saruk yakhre. Lagliba August Kunipan amadi September Tarama Thoida Pangthukadoriba recruitment examination singi oinasu mobile internet service amukhanna thingjin khigani haina Assam gi CM Himanta Biswa Sarmana lauthokre. Silchar Sahar da laiba Kasar College ki mahairoi singna makogi principal handakta phakiba dugi mayokta wakat khongjang changsilakli. College asigi principal Siddhartha Sankarnath hokiba nomaizing numit government recruitment exam gi matamda chana kanglon kya ngaktabgi damak police na phajinkibani. Ngase Bollywood style da drug loan ba ama Barak Tampa ki Karimganj ta court ta puthoknabagi damak police na puduna chatpada Karimganj district court premises ki toilet tagi nanthokduna chenkre. PMLA case ta Assam Industrial Cooperative Bank ki Hanagi MD Lupa Crore Kuntragi Maral Mathum Idina attached tawkre. Zakir Hussain Phakibagi Mayokta Yaningdaba Phongdoktuna Yaripok Tulihal Azad Higher Secondary School Manakta Miyamna protest tawkre. Drug amadi exotic animal seized tawbagi damak Mizoram Police UK da base oiba World Book of Records ta chanmangamkre. Meghalaya High Court na awang nongpok lamdamda akhanana chingi lamsingda lambi thong sembinabagi thorang tawbinaba kendra lengakta haijakre. Nagaland lengakna district khudingmakta sports infrastructure semgatnaba hotnari haina CM nephew Riona phongdokhe. Numit nini humnigi khongchatta Nagaland da lairiba Union Finance Minister Nirmala Sitharamanna ngasi bankers conclave ta sarugyaki bagaloyana state run higher secondary school amada mahairoi singasu hakthengna wari sanakre. Sikkim lengakna tourism hena chakhot hanabagi pandamda tonganba directorate ama semlagani lauthokre. National Mission on Edible Oils Oil Palm Scheme gi makhada oil palm pubagi thorang paikhatnaba Godrej Agrovet na Assam Manipur amadi Tripura lengak senga MOU ama nauna khuyek thanakre. Airtel 5G service asi expensive plan sing data oina piraba yai hairi. Media Group NDTV gi chada kunmapan dasmik amani pan stake Adani Group na leiragani. Asia Cup ki mangoina na Team India gi head coach Rahul Dravid COVID positive oikre. India da leiraba Temple Town singi oina Burger King, McDonald's and others na pure vegetable menu sing hangdoklagani. Bilkis Banu case ta country goiraba sing jail dagi thadokibagi wathok chawthoroktuna Supreme Court yaukre. Gujarat lengak ikaiba nanglaba yari. China da pokpa madi luhong bagi chang hanthahanbada COVID-19 na
ꯌꯥꯝꯅꯃꯛ ꯁꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯀꯃꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯅꯨꯄꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯌꯩꯊꯣꯛꯈꯤꯕꯇ ꯅꯠꯇꯅ ꯑꯉꯥꯡ ꯂꯩꯕꯗꯁꯨ ꯌꯩꯊꯣꯛꯈꯤ ꯍꯥꯏꯔꯤ कोविड रेस्ट्रिक्शन मरम चाइना की यूनिवर्सिटी हल्लकनबगी गाइदुना लेरिबा इंडियन महैरोइसिंगदा वीजा पीरगनी हाइना चाइना लाउथोखरे बांग्लादेश पोकपा अहामिदा आजिमना इलस्ट्रेटेड रिपोर्टिंग एंड कमेंट्री कैटेगरी इंग्लिश कुनिथोय पुलिट्जर प्राइज फंखरे अमदी रशिया अमदी यूक्रेन लान हौरकपदगी हौना हौजिक फावदा यूक्रेन लानमी 50,000 मुक सीखरे हाइरे ngasi ge na Arambai news Guwahati da maitilon gi paw sandok chaba madang solution jabaga loinana tabiriba singbo amkaso hanna kurumjare